Ma'am, happy Ningol chakkouba. ID Ningol chakkouba se yauba phangdre bako yumda de ado akoi sida ju dawni ado hayeng oina tawni bako de 28 ta ko habadi akoi sida nga chada ba family yawe hai bako akoi budi chai bako adu duna akoi family ahumari khak lei besida dumaina ama yaubani na hayeng oina pulap tawni train la emu ta do jalo tang le makon pa na de hode ado adumaina ko heng di torni yumda chakkouba yaw phangta base chahi ani di sure aduga mayam yam ngai bam na ngasi je aigi khogi anniversary ne hai tare luhongba chahi manga subagi anniversary numit ne ado anniversary jo phajana pangthokpa ngamdre khoi sai thabak yam chille bako hayeng ju Ningol chakkouba leirabani na ado hayeng shuti lo yana bai damak tang ngasi jo thabak yam chille go morning night smaina tare aduna ai maga video je ngawai dagi hongna ko smoke na howe play na pae I maga anniversary je maga dum video do namina ning bane ko ibani smile lega dum wari ibani hawai nuksina ki bagi wari ko mazum yam haining bane ado upai leite kaino ma thabak chin bani na ai thanda dum namme ko ado mathang chahi de ti ngamna ba dum hona ke kai ado ngasi de ibani ge anniversary ne ado Ningol chakkouba su ne ani mak se pulap ta sale ani ma amta taw phangdre ado Ningol chakkouba na lakpada mapung oiba machal loibi sing hen mari chachanba awat palaita ba nungai fa bata oirsanu haina igi mai kai dagi soya fa bawdel bizari hen na nushina ba oirsanu haina ko ado kai tare me am ngasi de anniversary na ije ai khangde koi sai bani yam namin na ninge mai ni bani nga hawai nushina ki ba wari gumba do ado ai swai da dum imana bi gumba imana ba aduga dum iche ina on pi gumba da dum loimak tamme ba ko ado kai tare mayam du zaina tamning bla habdi aigi iche ichal habdi aigi marup sing ngak tani na ko aigi video yeng bi ba aigi viewers aigi subscribers sing de ko adu na mayam du dum share ki tang or tawning bai tar yam nu ning ba adu daga yana ma thong ja da mong do hai tare adu du oi ba habdi ai matiam dum lirake anniversary ni na hojikti YouTube tawrabani na YouTube se aigi family amane bu ko aduna dum wari jalininge ba aigi adum subscriber viewers sing da aduna video se nungai na ba wari matem lirake kamai thingna ki habdo ado thingna koi matang du di viral chatana loigram ne ko akoi kaga tinai na habdo pura ka kani ka da viral chatana loigram ne adune dum akoi kaga tinabada aina ubane khoi kaga tinabada thingna bane ba akoi kaga da lakpa hai tare ne ko ada lakpada aina uba ai se dum kana nambol da leibu ko aina nambol da halapade nupa ai di nupa je masak phajaba ko maze yam pam je matam ai thi bani na dum kai tare ai nupa je mi da de ai na di yam phajai ado myam gi mi da di khangde ko adum aina yam pam zaruba ngau zaruba do oi ko ai matam da yam na khat lauba chai ga je only 16 ka da su da ngai ko chai supna gi tara tru khatane da ma je uba hai tare do akhoi gum lenga man bhai tare ne adum ahan man de ba ma hojikti khara noram ni na ahan khara male ko ai ju ahan ya male na hojik de adu thengna bai madang du da di ma jam na angang male ai ju yam angang ori adu da ina ku sen ge wi ka khong jale ma de kem khangam de ba du ga adu mai na unare adu ga aina akoi le kai gi angang se angang nupi habdi moi kaka gi akoi kaka gi ne ko mayam gi macha nupi sing do adu da akoi ba jo gi macha sing thai dare ne as noi ka at nei je si je kano number lo ro kai na ina kadar do sna ba hai tare adu da kadar hai je khang de ina number lo ro on hai pam jarum ne ko number lo ro kai do sna ga tawra ga ne ko moi na number je ai di kano da number pi ro na anga ga da hai ma ga ai di number da dum halle ba ko number da lei ba dum matam du da adu duga adum aina number da halak ba da e to cooker mo ka me mayam adum ni age do kaka ko ba ko kaka maming di palarge kaka na phone number piram men hai ba adagi ai je ekten no e harau do phone do jam ikai bhai tare ne aina ga number lo hor ga anga aina number ga lor ma ga phone ga tor ga ikai je bhai tare da ma ne ko mama na bam da khoi le kai gi yam ba sing dai tare ne ko mana phone do ti na hai rak bane number lo ga ga na hai bhai tare da hai sidi taw sale yengen hai ga ne ko ai je imanabi gi mayum da chatlaga imanabi mamta ko wai ga picture pinge de tina ko ma lei ko moi de chatlaga khoi bai phone ge pura chatli ne ko khamra de ga cooker ka me akhoi bai phone ge pura chatlaga ne ko ai ne ga phone ge tor pone aham ba ani ro hum do bo chu chat thi bu do phone ge de number chat ta boy na piram mi ma le ga ne ga tawre de ga amung tang ga taw ge hai kan chat le de ga as kai ne yam no ni ai athoi ne ga tar wai ge sana re bu ga de ga
ꯑꯩꯗꯤ ꯑꯗꯨꯝ ꯐꯣꯟꯁꯦ ꯇꯧꯔꯛꯑꯔꯣꯏꯗꯕꯩꯒ ꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯥꯅꯅꯦꯀꯣ ꯐꯣꯟꯁꯦ ꯀꯣ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂ ꯅꯨꯃꯤꯗꯥꯡꯐꯥꯎꯁꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯈꯪꯍꯧꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯕꯥꯅꯤꯅ ꯈꯪꯅꯈꯤꯕꯁꯦ 2016ꯒꯤꯅꯦꯀꯣ ꯀꯨꯀꯔꯁꯦ 2016ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 14ꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯦꯕꯀꯣ ꯃꯥꯗꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯥꯅ ꯆꯪꯒꯗꯕ ꯅꯨꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯄꯤꯒꯦꯅꯗꯤ ꯃꯥꯁꯦ ꯉꯥꯏꯔꯝꯃꯦ ꯍꯥꯏꯕꯀꯣ ꯊꯣꯡꯒꯥꯟꯗ ꯑꯗꯣ ꯑꯩꯗꯤ ꯌꯨꯝ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯋꯥꯔꯤꯁꯤꯕꯣ ꯑꯣ ꯃꯥꯁꯦ ꯖꯨꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯦꯄ꯭ꯔꯤꯜꯗ ꯆꯪꯈ꯭ꯔꯦꯗꯅꯀꯣ ꯖꯨꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯍꯧꯗꯦꯀꯣ ꯐꯣꯟ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯖꯨꯟꯗ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯃꯥ ꯎꯕꯁꯦꯀꯣ ꯁꯣꯔꯣꯛ ꯃꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯁꯣꯔꯣꯛꯇ ꯁꯨꯃꯥꯏꯅ ꯆꯠꯂꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯛꯑꯕꯀꯣ ꯑꯗꯨꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯨꯜꯃꯣꯍꯔ ꯁ꯭ꯋꯥꯏꯃꯨꯛ ꯄꯥꯝꯕꯤꯗꯨ ꯁꯨꯛꯇꯤ ꯆꯥꯎꯔꯦꯕꯀꯣ ꯍꯥꯏꯅ ꯆꯥꯎꯔꯒ ꯋꯥꯡꯕꯅꯦꯕ ꯑꯗꯨꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯃꯔꯨꯝꯗꯒ ꯑꯩꯅꯒ ꯆꯦꯟꯖꯜꯂꯒ ꯂꯣꯠꯇꯅ ꯁꯥꯏꯒ ꯇꯧꯔꯤ ꯆꯥꯎꯒ ꯆꯥꯎꯒꯩꯀꯣ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯑꯩꯅꯗꯤ ꯎꯔꯝꯃꯔꯣꯏꯒ ꯈꯟꯖꯩꯕ ꯑꯗꯨꯃꯥꯏꯅ ꯂꯣꯠꯇꯅꯒ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯎꯅꯕꯗꯀꯣ ꯑꯍꯥꯟꯕ ꯎꯅꯕꯗꯒ ꯏꯕꯥꯅꯤ ꯀꯅꯥꯅ ꯍꯦꯟꯅ ꯋꯥꯡꯉꯤ ꯌꯦꯡꯁꯦ ꯀꯥꯏꯅ ꯇꯧꯔ ꯏꯕꯥꯅꯤꯁꯦ ꯁꯥꯏꯅꯒ ꯂꯦꯞꯃꯤꯟꯅꯔꯒ ꯋꯥꯡꯕꯒꯁꯦ ꯇꯥꯟꯅꯩ ꯆꯞꯀ ꯃꯥꯟꯅꯩꯕꯀꯣ ꯑꯗꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯉꯥꯎ ꯊꯤꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯝ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯃꯥꯅ 이반이제 그냥 ꯑꯩ ꯀ꯭ꯂꯥꯁ 10 ꯀꯥꯗ ꯉꯥꯏꯔꯤꯕ ꯀꯥꯕ ꯍꯧꯒꯠꯂꯛꯄꯗꯣ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯜ ꯃꯦꯒꯁꯤꯗꯤ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯍꯧꯒꯠꯂꯛꯄ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯗꯥꯏꯗꯩ ꯀꯥꯕ ꯍꯧꯔꯝꯃꯤꯅꯀꯣ ꯑꯗꯨꯝ ꯀꯥꯟꯗꯅꯦ ꯑꯗꯩꯗꯤ ꯃꯥꯅꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯣ ꯀ꯭ꯂꯥꯁ 12ꯇ ꯂꯣꯏꯊꯣꯛꯑꯣ ꯑꯗꯨꯗꯨꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯦ ꯀꯥꯏꯅꯒ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯣ ꯀ꯭ꯂꯥꯁ 10ꯗꯨꯗ ꯑꯗꯨꯝ ꯆꯦꯜꯂꯦ ꯏꯕꯥꯅꯤ ꯑꯗꯨꯒ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯦ ꯑꯗꯨꯒ 11 ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯂꯣꯏꯔꯒ 11 ꯀꯥꯕ ꯍꯧꯔꯛꯄꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩ ꯀ꯭ꯂꯥꯁ 11 12 ꯂꯣꯏꯅꯃꯛ ꯇꯝꯍꯜꯂꯦ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯏꯆꯥ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯝ ꯈꯜꯂꯨꯕꯗ ꯑꯩꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯉꯥꯛ ꯊꯤꯉꯥꯛ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯒ ꯈꯪꯍꯧꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯇꯝꯅꯦꯕ ꯆꯍꯤ 13 ꯀꯥꯏꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯑꯩꯒꯗꯤ ꯌꯥꯝꯅ ꯀꯪꯉꯒ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯄꯤꯇ꯭ꯔꯨ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯥꯗꯤ ꯆꯍꯤ 27 ꯁꯨꯔꯕꯅꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯗꯨꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯈꯤꯕꯅꯦ ꯏꯕꯥꯅꯤ ꯀꯣꯏꯅꯔꯤꯉꯩꯗ ꯑꯝꯇꯁꯨ ꯈꯠꯅꯔꯛꯇꯦ ꯑꯗꯣ ꯑꯩ ꯏꯕꯥꯅꯤꯁꯦꯀꯣ ꯎꯅꯕꯁꯦ ꯀꯩꯅꯣ ꯑꯩꯗ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯁꯥꯗꯣꯏꯅꯦꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯀꯣ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯁꯥꯔꯒꯅꯦꯕ ꯎꯅꯩꯁꯦꯀꯣ ꯑꯗꯨꯝ ꯕꯣꯏꯒꯁꯦ ꯄꯨꯔꯒ ꯑꯗꯨꯝ ꯎꯅꯩꯌꯦꯕꯀꯣ ꯏꯕꯥꯅꯤ ꯑꯗꯨꯅꯦ ꯇ꯭ꯌꯨꯁꯟ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯨꯝꯗ ꯆꯪꯕ ꯑꯗꯨꯗꯨꯒ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯎꯅꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯌꯥꯝ ꯂꯣꯟꯅ ꯀꯣꯏꯖꯩꯅꯦꯕꯀோ ꯑꯗꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯊꯨꯡꯅꯔꯒ ꯍꯧꯖꯤꯛ ꯂꯨꯍꯣꯡꯈꯤꯕꯁꯦ ꯍꯥꯏꯕꯗꯤ 2016ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ 2022 ꯌꯧꯔꯛꯑꯦ ꯑꯗꯣ ꯃꯇꯝꯁꯦ ꯍꯧꯈꯤꯕꯁꯦ ꯈꯪꯍꯧꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯨꯒ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯌꯥꯝꯅ ꯑꯑꯣꯟꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯏꯁꯥꯁꯦ ꯌꯥꯝ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤꯁꯨ ꯃꯄꯨꯡꯗꯣ ꯑꯗꯨꯗꯣ ꯑꯣꯏꯔꯦꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯀꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯒꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯂꯩꯁꯥꯕꯤꯒ ꯐꯥꯕꯒꯁꯦ ꯑꯩ ꯐꯪꯖꯔꯛꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯨꯍꯣꯡꯈꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯉꯒ ꯉꯁꯤꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯉꯛꯄ ꯆꯍꯤ 5 ꯁꯨꯖꯜꯂꯛꯑꯦ ꯆꯍꯤ 5 ꯏꯆꯥꯅꯨꯄꯥ ꯆꯍꯤ 2 ꯁꯨꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5 ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯋꯤꯁ ꯑꯃꯃꯝ ꯑꯗꯨꯝ ꯆꯍꯤ 5 ꯁꯨꯔꯛꯄꯁꯤꯗ ꯋꯤꯁ ꯑꯃꯃꯝ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯍꯦꯟꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯁꯨ ꯑꯣꯏꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕ ꯁꯨꯃꯥꯏꯅ ꯍꯥꯡꯉꯕꯅꯤꯅ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯈꯪꯗꯦ ꯃꯌꯥꯝꯅ ꯅꯣꯛꯅꯒꯗ꯭ꯔꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯅꯣꯛꯅꯒꯦꯔꯥ ꯅꯣꯛꯅꯔꯣꯏꯔꯥ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯗ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯂꯤꯕꯅꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯚ꯭ꯂꯣഗ് ꯑꯃꯨꯛ ꯁꯦꯝꯃꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ